Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau. Mukhyamantri Ningthoukhongjam Birena hairi Manipuri ihan hanbok oina Femina Miss India pangthoknaba Times of India group ki musinga khanakhrei. Assam di ising isaugi fivam hogsulu na leri ichawsina miyoi nipan sire miyoi nipan thiba khangdana leri Meghalaya desu nongyaw na chingning khaibi thodokta yamdrabada miyoi kun sire. Pradhan Mantri Narendra Modi na ngasi Pragati Maidan Integrated Transit Corridor Project ki maintenance amasung underpasses mga jati ki miyam da kathokre amasung polio immunization lising ani kuni thoinga sidagi leba sigi rajya amasung union territory taramathoi da pangthokli. Mukhyamantri Ningthoukhongjam Birena hairi Manipuri ihan hanbok oina Femina Miss India pangthoknabagi matangda Times of India group ki mihutsinga ngarang wari shanakre masina Mumbai gi wangmada pangthokpa ahanba Femina Miss India gi thorum oigadori social media da thakalpa warot amada Mukhyamantri na makhata na hai longmi singdagi chinchak lesinabagi matangda kumna khanaina nakre mang hai sarkar na longmi singdagi chinchak lesinabagi matangda makhogi oiba mor sing piraknaba athupa matamda longmi singda barton tawragani. Manipur hojik phapada COVID ki vaccine dose lakh kumapan lising kunra mapan hena kakre masing manung da ahanba dose lakh tara manga lising marfu manga hena yauri precaution dose lakh ama lising mari rong kakre hojik ayupung tara mathoi makhai phapada miyoi kun manga COVID vaccine kakre rajya sidang rang miyoi ama nongna COVID-19 positive oiba thaingnakhi punne miyoi ni futare test tobugi manung da miyoi ama positive oiki positive oiba miyoi adu kampo pizela dagi ni haksal vivaki cherot ama hai haiba matam asa lachit astigi miyoi ama naba fakhi hojik Manipur da COVID ki active case ani leiri Manipur da leptana numit kharani asida nong chubadagi Bisnupur zila gi mafam kya ichaw thorpa yai haina leiri zila asigi deputy commissioner Lorembam Bikram na thokpa cherot aman hai nong leptana chubamna maram oiduna mafam kya da isingi imai wangkhalakli masina maram oiduna miyam na mikum ham singna lenena ba hairi khudaki oiba pau pina bagi dama mobile number 9856401043 amasung 8787859772 da phone tarukpa yagani hairi Jiri Silchar amasung Jiri Imphal lambi gi mafam kya da chingning khaiba amadi lambi namthakibadagi thokdok sing thokpadagi hause fawba lambi phawnoba ngamdri Jiri bamdagi Silchar taba lambi da kilometer 3 lom chatlaga leiba Kasar zila gi Mobangkhal da isingna lambi chenthakibadagi lambi phawnadre Imphal Jiri bam lambi gi na tongan tonga mafam kya da landslide thokpadagi lambi phawnadre Assam de ising isaugi fivam hojusulu na leiri Mukhyamantri Himanta Biswa Sarmana Kamrup jila gi ichawna solaba mafam singda chatuni yengsingkhre khongchat aduda Sri Sarmana awaba nanglaba miyanga unabada Kendra Sarkar gi makedigi pibiyaba mating pigini haina Pradhan Mantri na thazaba pirekle haina phungdokhi Rajya sigi jila kunthani thoida hojik ichawgi awaba mayoknari haukiba pungkumri da ichawgi mari lenena miyoi nipan sire miyoi nipan thiba khangdina leiri Punna kulli sing mari henbegi miyoi lak kuntrama thoirom ichawgi awaba mayoknari miyoi lak ama makhai hena relief camp chani pantara truta changjafam logduna leiri ichawna maram oiduna mahimarom paktakna na mang takle lambi thongkaya ichawna thunzen khre Lalmi NDRF amasung SDRF ki miyoi singna mi kanba amasung tengbang pibigi thabak chathari ichawna awaba taraba mafam singda mantri singna chatuna mi kanba amasung tengbang pibigi thabak thoram sing yengseli arom maromda Dimahasa Golpara Morigaon Kamrup Rural amasung Kamrup Metropolitan zila singda chawna singning khaibigi thodok thokle raja adugi baki Manas Palgadia Puthiman Jia Berda amasung Kopili amasung Brahmaputra Tural singi ising imai khudong thiningai thaki mathakta cheli ichawsna rajya asigi zila kyagi lo uba mafam hectare lising nipuhumdo hena thumjin khre Meghalaya da tongan mafam singda hokiba numinini asida akan manong yawna chingning khaibi thodokta yamdrabada miyoi kun sire chingning khaiba amadi ising ichawna maram odina lambi kya fawnadre Meghalaya gi PHE Mantri amasung Regional Committee gi Chairman Ronikor L Tongarna loinana rajya adugi Water Resource Mantri Boduling Ningsingna East Khasi Hills zila amasung South West Khasi Hills zila da chatuni yengsingkhre Eastern West Khasi Hills zila gi Morka Warka samnahaliba maru oiba lambi ama oriba Rangkhong Rongrui lambi samjinbagi thabak kana chathari South West Khasi Hills District Administration amafam adugi khunja singda thoningda pathodok singdagi mikum naung singna lenena bakhangan khre Tabiriba Pawasi Akasvani Imphal dagini
प्रधानमंत्री नरेंद्र मोदी ने ngasi pragati maidan integrated transit corridor project ki main tunnel amasung underpass manga jati ki miyam da kathokre project asi lupa koti chama pon kun hena changna pakhat kabani project asina lamdam asibu malenge thakta pukhatuna exhibition amasung convention kya pangtok pada hena khudong chahalagani main tunnel asina Purana Kilar Road Fauraga Ring Road amasung India ge samnahangani masida smart fire management modern ventilation amasung automatic drainage digitally controlled CCTV amasung public announcement system na chingba khwaidi anoba makhalgi malem thaki khudong chaba sing lehenduna sakso sin tawbade hena khudong chahalagani polio immunization lising ani kuni thoinga sidegi leba sigi rajya amasung union territory taramathoi da pangthokle haksel mantraloy na hai rajya sing adugi manung da Bihar Chandigarh Delhi Gujarat Haryana Jharkhand Maharashtra Punjab Rajasthan Uttarakhand amasung North Bengal yauri campaign asigi manung da chahi manga gi makhat leba angang koti 3 lakh mapan lomda polio hidak pithak na ba pandam thamli Bharat asi English ni tara mari da polio letrable bak ni haina masak khangkhibani adumoina mak laichit asi atopole bak sing dagi changsil lak pating na pagi pandam da polio hidak pithak pagi thorum asi makhata na chathabani प्रधानमंत्री नरेंद्र मोदी ने ngasi ni fumari shuba chess olympiad ki ऐतिहासिक और toss railing New Delhi ki Indira Gandhi stadium da hokdokani थर्मसी का मरी लेने ना प्रधानमंत्री ने मियाम दो वांगांगनी हंडिकी चेही असिना इहान हानबुक ओइने इंटरनेशनल चेस फेडरेशन FID इना चेस ओलंपियाड दा महौसागी ओइबा ओलंपियाड की थरुमदा चेस ओलंपियाड टूर्स असे हापचिन बनी मसी ममांग दा अमुक्ता तौखिद्री भारतना चेस ओलंपियाड की रैली पांगथोकपा अहान बलेबाकनी निफुमरी शुबस चेस ओलंपियाड मथंग थागी कुनिपांडगी अगस्त 10 फावबा चेन्नई दा पांगथोकनी थरुम असी एशिया की लेबाकसिंग दा चेही कुंट्रागी मतुंगदा भारतना इहान हानबुक ओइना पांगथोकपनी मसजे लेबाक चामा मरफु निपाना सरुक यारी बांग्लादेश की मपान थौरम मंत्री AK अब्दुल मोमेन नुमित हुमनी के भारत खोंगचत ngarang भारत थुंगलरे भारत अमसुंग बांग्लादेश लेबा अनि के मरकता पांगथोकदबा तेरेशुबा जॉइंट कंसल्टेटिव कमीशन JSC की मिफम दस्ट्रे अब्दुल सरुक यागनी मिफम दस्ट्रे अब्दुल गा भारत के मपान थौरम मंत्री डॉक्टर S जयशंकर गा पुन्ना सभापति ओमिनागनी मिफम असिदा कोविड-19 मतुंगदा पांगथोकपा इहान हानबा फिजिकल JSC की मिफमनी ममांग चहिदेदी मसी वर्चुअल ओइना पांगथोखिबनी मिफमसना लेबा अनि मरकता लेनेरिबा सिक्योरिटी ngangkhoi lalot itik lambi thongna chingba hiram kya gi matang khanagani Sri Abul Nahayeng Uparashtrapati M Venkaiah Naidu ga su unagani Bangladesh ki awang amasung awang nong thang basarukta akanban nong chubadiki ichagi fifam haususulu na leiri raja teragi upazila humpu mari gi mioila humpu hene ichagi awaba mayaknari sarkar gi pauna hai Silestar tangkhai amadi उपजिला सिंह समुगन जिला की म्युनिसिपल एरिया अमदी उपजिला सिंह हौजी इचावी अवाबा मायोकनरी सिलेट समुगन अमसुंग सिलेट बोलोगंस हाईवे सिंह इसिंग थुमसेंखरे रेल कंफाल अमसुंग नोंथकी लंबी सिंह अमता फंगनद्रे मफम अदु दंबै अमदी इंटरनेट सर्विसेस फंगदबा मरमना मियाम द हेना अवाबा मायोकनरे हॉस्पिटल अमदी अति एसेंशियल सर्विस सिंह दसु इचावना मरम ओयुना चावना कायबा पीरे लेबासी की राज्य अमदी यूनियन टेरिटरी सिंह दा कोविड-19 की केस तमतम हेंगलकले ngaranggi oina punna mioi lising tara homde chani tara truk nongna covid-19 positive oiki masi tharaga hojik leba asida covid ki active case lising humpuni pan chama supna nipan yaure hariba matam asleina asna naba mioi lising nipan chama nifuni pan naba pagalaki leina asna naba mioi kungu humdoina lekhide marashida hoju fa wada leba asig oina punna vaccine dose koti chama mafutra taruk hena kapkhre केंद्र की यूथ अफेयर्स अमसुंग स्पोर्ट्स मंत्री हरी अनिपत स्कीम असिगी मतंग द मियाम बुभाब ताहना विदम मिशन मोटा नेहरू युवा केंद्र संगठन न लेबा असिदा सिनबा थुंगबदा थबक पाखलगनी हौजिक अरोइबदा मरुइबा पाव अमुक हन्ना मुख्यमंत्री नोंथोंपम बिरेन हाइरी मणिपुर इहान हानबा ओइना फेमिना मिस इंडिया पांगथोंनबा टाइम्स ऑफ इंडिया ग्रुप की मिहुसिंगा खनखरे असम दे इसिंग इसौगी फिबम हौजु सुलुना लेरी इचावसिना मियोय निपान सिरे मियोय निपान थिबा खंगदना लेरी मेघालय दसु नोंगयोंगना चिंगनिंग खाबी थौतोकता यामद्रबदा मियोय कुन सिरे प्रधानमंत्री नरेंद्र मोदी ने ngasi प्रगति मैदान इंटीग्रेटेड ट्रांजिट कॉरिडोर प्रोजेक्ट की मेंटेनल अमसुंग अंडर प्रोसेस मंगा जाति की मियाम द कथोकरे अमसुंग पोलियो इम्यूनाइजेशन लिसिंग अनि कुनि थोंगा सिदेगी लेबा सिगी राज्य अमसुंग यूनियन टेरिटरी तारामाथोय द पांगथोकली पाउरी जरे